Guwahati da Indiana Yumbu Oiduna Brics anti-drug agency meeting Pangthok lagani. Brics lebak singda anti-drug agency gi makok singi oiba Meepham ama Indiana Yumbu Oiduna Assam gi Guwahati da city hayeng amasung July 3 fauba Pangthok lagani. Official sing ngasi phongdorakpagi matung ina Brics ki member lebak 13 gi anti-narcotics agency singi makok amadi senior official sing na punduna drug ki leiba trade sing asida corporate level gi cooperation mapangal kangkhatnaba Meepham adu khana nainagadawri. Indiana Brics ki chairship adu chatliba chahi asigi oina lawriba maramna Brics ki oiba apunba Meepham kaya ama India da Yumbu Oiduna singadawri bani. Laibak asigi Union Minister of Home Affairs ki makhada lairiba Narcotics Control Bureau gi sinduna Brics laibak singi marakta institutional gi oiba thabak lefhandana intelligent sharing tauba amasung amaga mateng pangnaduna thabak taw onthokpagi matang yauri. Global narcotics oiba landscape amasung khonjen yangna honglokpa asigi junana Brics lebak singsu sem sagadawri bani. Official singna phongdorakpagi matung ina malemgi oina synthetic drug ta piba hawakliba trading asina ahenba meeting changadawri bani. News psycho anti substance kudong chapa lawduna currency da yungfam oiba financial transaction kaya ama sizinaduna international drug network pu mapangal kanthalakni bani. Nauna mayok nariba singna asigidamakta cross border cooperation ki damak mapangal hena kanhanba tangai fade. Technology sing data allied sing amasung financial intelligence sing na train sing asi mayok na bada mateng panggadawri.